Mamit Yamba pukning are palaitim. Nungsiba masak khangdi khangliba masak phajakhra senjau paiba Yumthngnabaga Aronba pu. Rekel na haningai leiter nungsi zaruri. Nakalamrom Wi-Fi password amana maram oiraga. Mapan nungsinaba yaroi haina kanna thinglaga thamleba Aronba na samjakhra bi Rekel bu thamoi shengna nungsiba horokle. Hariba matang asida Mamit Yamkhra Aronba na maki ludaba lamsat adubu thadoktuna Rekel bu thamoi shengna nungsiba ngamkibra haibasi video asibu loiba fawbang yenglaba matamda khambigani. Ahan mamakta mayam butaram nokcheri ngasi aina mayam gi damakta pudun lakcheriba movie asigi mamingna Through My Window Ariana Godoyna iba maming leraba Wattpad novel adudagi adapt torakpa Spanish teen romantic drama movie amani hariba movie asi Through My Window hariba trilogy haibadi part ahum thokna leiba film series asigi ahan basarukni aduna mayamna video asi yengba loibiraba matungda makha taba video sing adubo yengbinabagi damakta channel asibu subscribe tawbiramu hauzik movie asigi wari asi makoktagi liba hokjeragi Movie asigi ahan masin maktada akoina uribasi writing workshop amada professor na sanglakpa asini mafam asida movie asigi female protagonist orivi Raquel su leiribani professor asina harakli Raquel nangi wari adu pathoraklo maduda Raquel na ai karimata irakte professor aduna makha tarai nangna kariguma iroidawa oiba taragadi writing workshop amada sign up tawbagi arta thokte masida mamanaba man harai mahak I adubu man lotna honaribani madudagi mamanabi amana makha tatara masi amabu khongatkhri aduga hariba si adubu pathorakli maduda Raquel na hari ai karimata ide haraga si adu munkre aduga pigau hapsinkre class adu loibna maram oraga bel takhre hauzik Raquel asi magi class tagi mapan thorokli matang asida wari liba oina Raquel khonjen harai wari ma liga haiba taragadi iba hiba khaktamakna yaba nate khwaidi hen maru oiribadi madubu lina ba thona aduni maram asina ai wari asi mafam aswaidagi hoba nate ai yum asi yamna samkraba pikkraba yum amani aduga yamna chawkraba empire amana question khre Hidalgo mention Yumthngnabaga taragasu Hidalgo ga aikhoiga punsi asi yamna khena khre maramdi Hidalgo hariba imung asidi Alpha 3 hariba company asigi mapuni Alpha 3 hariba company asi Barcelona da khwaidagi hena influential of a company ni aduga hariba company asigi building asi lam asida khwaidagi na wangba khwaidagi na chawba amadi khwaidagi na langba building aduni Alpha 3 hariba ming asi company asigi mapugi machanupa ahum Artemis khwaidagi ahan Apollo khwaidagi atomba amadi aigi favorite Prithvi de swargadagi taraklaba Greek ki lai amagum fajaraba Ares Hidalgo makhoi ahum dagi Ares na khwaidagi na fajai khwaidagi na sexy tai amadi khwaidagi na lamjana oi ai hase Ares pu yamna ngawjai aine Ares pu yamna pamjaman maram oiraga maki photo kaya ma collect tawi amadi mana kari tori karai challi habado aine yamna thijili aiga maka wari mata sanadri mana aibok amok phok udri adubu aina di maki maramda loina mak khangi aigi computer drive ta yawribase maki photo ngaktani asumna sumak leirambadagi ai wifi na maram oiraga ekhoini gi wari asida ahong mama laki asumna wari ngahak liram laba matungda Raquel asi makha da karino ma thikri aduga mana maki thona adugi mapani yengthorbo matamda Ares ki manawnupa Apollo asi phamduna computer meter lermasi ure masidagi Apollo nasu yengkhalakpa chanare Apollo na harai hello aigi ming Apollo koi nangi wifi adubo share tawibigi damakta thakachari aigi yamana nangi password ado engonda harai mangna haibada nangna mongonda password do pirakpani hai fare dudi ai muk chalage asumna Apollo na hogala chatraba matamda camera aduna tamna Ares na leirba thona adomda zoom torai aduga hauzik Raquel gi makona makha tarai haibadadi phajadre adubu hariba wari khudimak ase wifi gi password gi horakibani mathangi sinda hauzik Raquel asi tumnur leramli adubu mapanda makona mata abadagi makasi tum hogalale aduga magi thonawde yengthorlami matang sida mahna urami madudi Ares asi magi wifi adubu samladuna laptop aduda isai hauna thadoklaga churup ama thakduna leramli masdagi Raquel na hari nang aigi wifi sinaribra Ares na hoi sinari Raquel na aigi ayabas yawdana Ares na aigi wifi du yadre aduna nangi do aina hauzik sinare Raquel na nang adumani hekta harabdi yarabra Ares na huksel seng bhaibase aigi lamchat amani Raquel na wifi adubu sinaba lepo adugi isai adubu laitho Ares na aduna traga kedoga habano aina nangi wifi adubu adum sinagani aduga nang naibu khamba sungamlo haraga maki laptop adubu khumjinkhri aduga mana harami phajana tumu hingchabi si haramlaga chatkirami Raquel na hayawi tapna nangna khanaba hawrba natra fai mathangi sinda Raquel asi makogi college da lakli matang asida maki mamanaba Yosi ko basi ekoida masak tagli Raquel na harakli nangi nawong nato aduna maram oiraga mi mayam amana nang mutina ningaroi maduda Yosi na haragi asun nato bataragadi ekhoini gi lohongbada mi yamna invite tawdrubsu yare Raquel na nang prom chat ka thoriba natra asumna makoini lakliba matang asida oza ama thorakli hariba oza asi masama madi mafi semdana thoraklaga chatkri
ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯃꯁꯨ ꯊꯣꯔꯛꯂꯦ ꯃꯁꯤꯗ ꯌꯣꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯟꯕꯗ ꯄꯤꯇꯤꯑꯦꯅ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯑꯁꯤ ꯌꯥꯅꯤꯡꯒꯗꯕꯗꯤ ꯃꯥꯟꯗꯦ ꯃꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯀꯔꯤ ꯃꯔꯤꯅꯣ ꯌꯣꯁꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯔꯥꯀꯦꯜꯅ ꯐꯔꯦ ꯅꯈꯣꯏ ꯀꯣꯟꯅ ꯊꯦꯡꯅꯔꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯔꯥꯀꯦꯜꯅ ꯆꯠꯈꯤꯕ ꯑꯁꯤꯗ ꯌꯣꯁꯤꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯦꯞꯂꯣ ꯌꯣꯁꯤ ꯅꯪꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯃꯉꯣꯟꯗ ꯍꯥꯏꯔꯣ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯀꯦꯜ ꯑꯁꯤ ꯅꯨꯄꯥꯁꯤꯡꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯐꯝ ꯑꯃꯗ ꯍꯨꯔꯥꯟꯅ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯅ ꯐꯝꯂꯒ ꯌꯦꯡꯐꯝ ꯑꯗꯨꯗꯒꯤ ꯃꯥꯅ ꯍꯨꯔꯥꯟꯅ ꯑꯦꯔꯤꯁꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯁꯤꯕꯨ ꯌꯦꯡꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯅꯣꯡ ꯇꯥꯔꯛꯂꯦ ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯔꯛꯂꯤꯕ ꯑꯁꯤꯗ ꯑꯦꯔꯤꯁꯀꯤ ꯐꯨꯔꯤꯠ ꯂꯤꯠꯇ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯔꯥꯀꯦꯜꯅ ꯄꯦꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯑꯦꯔꯤꯁꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯦꯔꯤꯁꯅ ꯃꯍꯥꯛꯇꯤ ꯈꯣꯡꯅ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯔꯤꯁꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯔꯥꯀꯦꯜꯅ ꯇꯨꯃꯤꯟꯅ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯁꯨꯃꯛ ꯂꯥꯛꯄꯗꯒꯤ ꯎ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯆꯪꯂꯛꯈ꯭ꯔꯦ ꯑꯃꯗꯤ ꯑꯦꯔꯤꯁ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯀꯦꯜꯁꯨ ꯂꯃꯥꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯁꯨꯃꯛ ꯂꯥꯛꯄꯗ ꯃꯍꯥꯛ ꯑꯁꯤ ꯏꯁꯤꯡ ꯑꯃꯗꯤ ꯂꯩꯈꯣꯝ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇꯨꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯡꯗꯒꯤ ꯁꯛꯈꯪꯗꯕ ꯑꯃꯅ ꯈꯨꯠꯅ ꯊꯦꯡꯂꯛꯏ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯈꯪꯅꯔꯗꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯊꯦꯡꯂꯛꯂꯤꯕ ꯑꯗꯨ ꯑꯦꯔꯤꯁꯅꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯔꯥꯀꯦꯜꯅ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯑꯦꯔꯤꯁꯅ ꯏꯪ ꯆꯤꯛꯄ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯆꯨꯔꯨꯞ ꯊꯛꯂꯤꯕꯅꯤ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕꯅꯣ ꯔꯥꯀꯦꯜꯅ ꯀꯩꯁꯨ ꯇꯧꯗꯦ ꯑꯦꯔꯤꯁꯅ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯦ ꯔꯥꯀꯦꯜ ꯃꯗꯨꯗ ꯔꯥꯀꯦꯜꯅ ꯑꯩ ꯏꯟꯁꯨ ꯏꯟꯅꯗꯅ ꯑꯦꯔꯤꯁꯅ ꯅꯪꯅ ꯑꯩꯕꯨ ꯉꯥꯎꯖꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯗꯨꯗ ꯔꯥꯀꯦꯜꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯅꯪꯉꯣꯟꯗ ꯎꯪꯕ ꯅꯠꯇꯦ ꯑꯦꯔꯤꯁꯅ ꯍꯣꯏ ꯄ꯭ꯔꯤꯊꯤꯕꯤꯅ ꯑꯩꯉꯣꯟꯗ ꯎꯪꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯎꯪꯉꯤ ꯔꯥꯀꯦꯜꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯗꯨꯗ ꯑꯦꯔꯤꯁꯅ ꯃꯍꯥꯛꯀꯤ ꯈꯨꯗꯥꯡ ꯑꯗꯨꯕꯨ ꯄꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯒꯀꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯃꯥꯔꯀꯔ ꯑꯃ ꯂꯧꯊꯣꯔꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯨꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯪꯒꯤ ꯋꯥꯏꯐꯥꯏ ꯄꯥꯁꯋꯥꯔꯗ ꯅꯠꯇ꯭ꯔꯥ ꯑꯦꯔꯤꯁ ꯒ꯭ꯔꯤꯛ ꯒꯣꯗ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ ꯅꯪ ꯑꯩꯕꯨ ꯉꯥꯎꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯔꯥꯀꯦꯜ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯅꯪꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯕꯨ ꯍꯦꯛ ꯇꯧꯏ ꯅꯪꯒꯤ ꯄꯥꯁꯋꯥꯔꯗ ꯑꯗꯨ ꯈꯪꯅꯕꯒꯤꯗꯃꯛꯇ ꯃꯗꯨꯗ ꯑꯩꯅ ꯐꯣꯇꯣ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯁꯔꯆ ꯇꯧꯔꯝꯕ ꯀꯌా ꯑꯃꯁꯨ ꯊꯦꯡꯅꯩ ꯑꯩꯒꯤ ꯃꯔꯝꯗ ꯉꯛꯇ ꯑꯣꯏꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯗꯨꯗ ꯔꯥꯀꯦꯜꯅ ꯑꯩꯅ ꯃꯗꯨ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯄꯥꯝꯕꯒꯤꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯑꯦꯔꯤꯁ ꯑꯁꯤ ꯅꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯦꯔꯤꯁꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯄꯥꯝꯃꯦꯕ ꯑꯗꯣ ꯑꯩꯗꯤ ꯅꯪꯕꯨ ꯄꯥꯝꯗꯦ ꯑꯩ ꯄꯥꯝꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯤꯕꯅꯣ ꯃꯗꯨꯗ ꯔꯥꯀꯦꯜꯅ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯃꯛꯄꯗꯨꯅꯤ ꯑꯦꯔꯤꯁꯅ ꯃꯗꯨꯗꯤ ꯑꯣꯏꯊꯣꯛꯑꯔꯣꯏ ꯃꯗꯨꯗ ꯔꯥꯀꯦꯜꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯡꯅꯔꯁꯤ ꯑꯗꯨꯒ ꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯕꯁꯦ ꯑꯩ ꯌꯨꯝꯗ ꯏꯊꯟꯗ ꯆꯠꯄꯗꯣ ꯀꯤ ꯑꯗꯨꯒꯤ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯈꯔ ꯆꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯦꯔꯤꯁ ꯂꯥꯎ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯗꯨꯗ ꯑꯦꯔꯤꯁꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯝꯕ ꯑꯃꯗꯤ ꯇꯧꯕ ꯇꯥꯕ ꯔꯥꯀꯦꯜꯅ ꯀꯩꯅꯣ ꯍꯥꯏꯌꯨ ꯅꯪꯅ ꯑꯩꯕꯨ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯍꯦꯛꯇꯗ ꯑꯩꯅ ꯆꯨꯝꯅꯤꯡꯕ ꯃꯐꯝꯗ ꯆꯨꯞꯍꯟꯒꯗꯕ ꯃꯗꯨ ꯔꯥꯀꯦꯜꯅ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯃꯗꯨꯗ ꯑꯦꯔꯤꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯊꯟꯗ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯂꯒ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯀꯦꯜꯅ ꯐꯔꯦ ꯍꯧꯖꯤꯛ ꯑꯦꯔꯤꯁ ꯑꯁꯤ ꯔꯥꯀꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯞꯅ ꯂꯥꯛꯂꯦ ꯔꯥꯀꯦꯜꯒꯤ ꯁꯤꯔꯤꯕ ꯂꯤꯛ ꯑꯗꯨꯕꯨ ꯈꯨꯠ ꯑꯃꯅ ꯄꯥꯏꯔꯦ ꯑꯗꯨꯒ ꯆꯤꯡꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯥꯀꯦꯜꯕꯨ ꯀꯤꯁ ꯇꯧꯒꯦ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯥꯀꯦꯜ ꯑꯁꯤ ꯃꯤꯠ ꯑꯣꯏꯁꯤꯟꯈ꯭ꯔꯦ ꯑꯦꯔꯤꯁꯇꯤ ꯃꯉꯣꯟꯗ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯈꯜꯂꯤꯕꯅ ꯑꯦꯔꯤꯁꯅ ꯀꯤꯁ ꯇꯧꯔꯛꯂꯅꯤ ꯈꯟꯕꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯗꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯑꯦꯔꯤꯁꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯔꯤꯁꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅꯤ ꯌꯨꯝ ꯌꯧꯔꯛꯂꯦ ꯑꯦꯔꯤꯁꯅ ꯃꯉꯣꯟꯗ ꯍꯥꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯍꯤꯡꯆꯥꯕꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯀꯦꯜ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯏꯐꯥꯏ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯑꯩꯒꯤ ꯋꯥꯏꯐꯥꯏꯅꯤꯅ ꯑꯩꯒꯤ ꯔꯨꯜꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯀꯦꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯤꯅꯔ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯣꯟꯗ ꯑꯦꯔꯤꯁꯅ ꯁ꯭ꯇꯣꯔꯤ ꯊꯝꯃꯛꯄ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯦꯁꯦꯖ ꯊꯥꯔꯛꯏ ꯁꯨꯞ ꯑꯗꯨ ꯏꯪꯈꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯆꯥꯁꯤꯜꯂꯨ ꯃꯗꯨꯗꯒꯤ ꯃꯥꯅ ꯇꯥꯔꯝꯂꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯃꯨꯊꯠꯂꯦ ꯑꯗꯨꯒ ꯍꯦꯗꯐꯣꯟ ꯑꯗꯨꯕꯨ ꯁꯠꯇꯣꯛꯂꯦ ꯑꯗꯨꯒ ꯃꯃꯥꯗ ꯀꯩꯅꯣ ꯏꯃꯥ ꯃꯃꯥꯅ ꯅꯪꯗꯣ ꯅꯣꯡ ꯆꯣꯠꯂꯨꯔꯕꯅꯤꯅ ꯁꯨꯞ ꯑꯁꯥꯕꯗꯣ ꯑꯃꯨꯛꯇ ꯊꯛꯆꯤꯜꯂꯨ ꯅꯁꯥꯗꯣ ꯐꯅꯕ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁꯨꯞ ꯑꯗꯨꯕꯨ ꯊꯛꯃꯤꯟꯅꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯀꯦꯜ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕ ꯃꯥꯟꯕꯗꯒꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ ꯅꯁꯥꯕꯨ ꯎꯠꯂꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯊꯣꯝꯂꯒꯅꯤ
Masidagi Erisna mai du bathalagli. Adura Raquelna hari. Nang lisi kadoribano. Erisna Wi-Fi du basamlibani. Karago mamana satolom mali. Raquelna aigi ka sigi manung sanglalaga asumna leramlibasi nang toribasi karino. Aduga aigi Wi-Fi sigi mapuse nang khallibasina karigino. Raquelna makhatare aigi yumda aigi ayab yaudana hurana sanglambagi damakta nangbu court case tawbi khangbra. Maduda Erisna hoi ai khangi adubu nangna tawro hebasu khangi. Raquelna karigi. Maduda Erisna maramdi aibu nangna question senabani. Question senaba mi aduna case tawbase satnade. Ai nona tofam thokpani. Nangna aigi yumda hurana sanglollemleba sisu aibu hurana senabani hana lawbi yai. Aduga madugi case tawbasu yai. Maduda Erisna hoi adubu madudi khene. Raquelna karigi khenaribano. Erisna maramdi aina khangi madudi nang naibu pami. Aduga aidi nang bu pamdi. Asumna hairaga Raquel manakta changsile. Masidagi Raquel asi tamna maki saukri adu phamthakre. Eris asi Raquel gi manakta lai. Aduga maki mamangna phamdare. Aduga maki fagan anida tamna pairaga fagan anidubu khud ani ni intholami. Masida Raquelna nangna tawriba dubu karino. Hauzik Erisna Raquel gi khong ani edubu tamna intholaba matungda khud namana maki oigi faganda tamna pairi. Aduga Chinna maki yethangma fagan aduda tamna thingona sanari. Masidagi Raquel asi khangma ngamduduna maki kok adubu maninglomda inthokli. Matang asida Erisna harai ai makha thawra. Maduda Raquelna hoi chathau. Asumna haraga mak asi ngaktang ngaiduna leire. Aduga mana gyan tarakpadadi Eris asi leiramdre. Hojik mana thonol yang thorpa matamda Eris asi makha da kumnar leiramle. Aduga Erisna harai nangi ka adu kharkara sengdoni hingchabi. Ka sengmase amna waabsu natte. Aduga Raquelna ai ase hapta chupa ma larik paduna lei. Aduga Saturday amasung Sunday dadi thabak tawi. Maduda Erisna nang katai thabak tawbage. Raquelna agi thabak tawbam ado yamna interesting oi. Maduda Erisna fare nang larik pai habdo adudi thajarage. Asumna haramlaga chatke daw matamda Raquelna hari aingon hingjabi kawal lepo. Erisna na samado amukta semo aduribadi lepke. Mathangi sinda Yosi asi cycle ama thauduna laklaga delivery boy sharaduna makhoigi college ta laklami. Aduga mana security guard adu daharami mamangi ship ta lerama mi amana pirama male port ama lagle. Asumna hasinaraga harba mi adubu trik sanadana mahakna swimming pool gi so adubu horan lauthole. Aduga chatkre. Hojik mathangi sinda Raquel asi maki thabak sufamna lairi. Maki thabak asi French fries yonmamda salesman oibani. Mafam asida Yosi laktuna hari swimming pool adu chalusira ai show da amukal lorakle. Asumna hawai chanangi matang asida Eris asi lagle. Eris ubadagi Raquel asi makada pakthakre. Eris na sangsilaktan hari yamna bunongningi ai nang adu lei habado khangi hingchabi. Masidagi Raquel asi hogalagle. Aduga hari ai porama thiramani. Eris na hari horen asi ai yamagi club ama hangdokpagi opening ceremony le. Aduna party ama sili. Aina nangi wifi waiba adugi lemon singboina party aduda aina nangbu invite oba pamani. Horen lao aduga mi ahen mama purakpa yai. Adudi nangna puning mami ma puro. Nangi ming liste aram lagadamne. Asumna haram laga Eris asi chatkari. Maga chatkibaga Yosina hari aina khalubana maga ase Karagena wangamgadaba manmani. Aduga Karagena mi paramgadaba manmani. Adu madiyamna phalamdre. Hojik mathangi sin asi Artemis ki club opening gi party aduni. Party asida Raquel amasung maki mamanabi du punna lakli. Mamanabi aduna hari hanaki anauba Raquel asidi yamna faina. Asumna party ga satlaga inakon masinga punna leibase masi yamna fai. Aishu tasingna makti inakon gadabani. Adubu kainoma di soikre aduna inakolamdre. Asumna haraga lakli. Masida Raquel asi lotuna le. Maramdi mana Eris pui. Aduga Eris asi kariguma ka amada sangkibasi mana ui. Eris ne hek sangkraba matungna mak asi thorakle aduga mana lakle. Asumna lakpa matamda mafam adu leiramliba security nupi aduna makpa sanghandre. Raquel harai manungdaigi imanaba mana aibu kaurakpani. Ai mukta sange. Nupi aduna nangna harido aina hekta thajarani sinatra. Maduda Eris ki manawna pa Apollo lakle. Aduga harai ST wifi gi nupi dune hairaga man nupi adu harai mak changhalo special oiba guest ni. Masida nupi aduna special oiba taragadi aina khangadabani. Aduba aina khangdre. Aduga Apollo da mana harai nangna kana Apollo na ai khangdaba. Matang asida Artemis lai aduga mahana password du namle. Aduga security aduda yengludan hari maga se agin onu pani. Aduga Raquel khutpu paana singsilli. Aduga mana security nupi aduda harami ina padubo sanghalakanu. Apollo na Artemis haraga lehore. Asum manung lakpa matamdadi manung asitadi nupi masen kiss tawba amadi yamna intimate oiba si aikhoina ui. Masidagi Raquel na maningda phawdokla lagli. Aduga asumna lakpa matamda Eris asi surup thakunu leirambasi mana thengnare.
Masidagi man hari nang aingonda lot libra Erisna aidi kedawai nangonda loturiba nangonda lot ke haba taragadi nangonda akiba ma leigadabani adu baidi nangonda akiba mata su leitana masida Raquelna nang aingonda kigadabani Erisna kaigino haise madudagi Raquelna Eris asiba sumle aduga mana phana amada mak phamhalle aduga Eris ke matakta magna famle aduga kiss taw bharokle asumna Eris asibu magna ngaksamda amadi maida kiss tawri loinana Eris ki khut adubu magna maki ningna pahelami asumna makoini se ngak leiraba matungda Eris nang lai kaino nang na toriba se hingsabi maduda Raquelna maki nakongda changsiladon hari karma haiba se bitsni Greek ki lai hairama hogale aduga mak lakle masida koine khangmangami madudi Eris nga sai mangonda asumna torama sing adugi laman khumlibani Hauji Raquel asi party edu damuk lagle aduga mana lakpa matamda Apollo ga thengnare Apollo na vodka ama piyo hai adubu bartender aduna yade masidagi mahakna Raquel da hari aigi yu amat lawbiyo masidagi Raquel na vodka ama pirao maduda bartender aduna mangona pitakpa yade Raquel na nate imanaba amagini masidagi yu du lorba matungda mahakna Apollo da pire aduga Apollo asi yu du thakpa hore adudagi mana ngasai Raquel ya mamanabi adu ubadagi maki maming hanglei maduda Raquel hari maki maming Daniela kawi asum ni yosi thakjing ram matungda mathang sinasi makoi ahum asi gari da tongon lagli Raquel ne Apollo ne aduga Daniela na hari Raquel aibu party da pugina puraklaka haujin angang asi bu senan manatra kaino nang na tori basa masida Apollo asi yu yam na ngaure aduga matang isa Raquel hari akoi hojik yum yogadore masida Apollo na akoi nang yum na salibra hana Daniela da onsilaga hari Daniela na nate nakoi yumdani Apollo na yaroi akoi yumdadi chatpa yaroi Raquel na chattaba yaroi hojik yaugadorabani masi haibadagi Apollo na Raquel le phone adu mulle aduga thona mapana langthokre hojik sinasi kakre aduga Apollo asi Raquel ka da leiri magasi yu yamna ngaure adu mana hari aina langmana te phone do tasengna ina khanbada yusna maram oraga langma male asumna hairaga mana maki khongaw do block thoi aduga khongaw macha set aduna Raquel ga phamung da mana tum tharaga hari Daniela gi khongnaba nupa leibra magase aina ga khangna se habda yarakadra asumna hairinge matang asida Eris asi changlage masidigi mana Raquel hari nang mon di yubitakbra Raquel na nang matung da mungana aigi yum masida horan na changlaba matang asida Eris marakhat na hari nang mon di yubitakbra masidigi Eris makhata di babana Apollo bu masak mun na khangmani mana masina mahana sunu yum na hala oi habsa mana su khangani aduna khoi hojik chat pe aroi Raquel na akhoni sidle man habsa nang kamdong na khanglibano Eris na nakoi puna samina ke bodo mina party du ohu madudai khanglibani asumna malau nupa gi levak ta paiduna ma asi kamang to bun habdi nglawi masida Raquel na hari doctor sabadu namon na pakse masida Eris na agi buodo laikidu matam na mangon da kana matam mating pamina ba laikide madugi matung dagi aise medicine gi matang da pa ba horokle Raquel na kamdong laikide bana maduda Eris na hakchang na oxygen honjin mangam draba matam da hakchang do carbon dioxide sap thalai asumna akal pudo laikide Raquel na allergy nara asumna ngai gori sanarba matung da Raquel hangi nangidi allergy se kari babe masida Eris na nangwada adu chlorine ani ase aina khwai ga hinda upone asumna haram laga Eris na hagun tul makoi ki thona rom da hapet yini masdagi man hari baba thabak chakka da wali aduna khoi ni hojik hanjin bearoi haraga ma ki furi adu lothole aduga Raquel phamung dam hang hip khre aduga man hai nang ni tum maroja masida Raquel na nang na tum le bado agi phamung dani agi ayaba lorubra Raquel na sunu sounding badu ubadagi Eris na hari ayam ta hip ya banatra masidagi Raquel suma tong ma khong adu block tholi aduga hojik ma ki phamung da lakle aduga Apollo amasung Eris ki mayada ma hip khre asung hipam madagi ma na Apollo rom da chep khre masidagi Eris na mangolom da onchelle aduga ma ki khot adu tamna Raquel da pai ba horokni asumna Eris na yamna tapna Raquel li faiganda pai aduga ma ki khot adu bo tapna mathak lom ning khalei masidagi ma na Raquel gi khwaidagi hina private of a part da mangna khut ado thamne mana khut adu bo tinjilei aduga asum sin asi yamna intimate oiba amadi yamna romantic oiba sin habadu oiri hojik mathangi sin da Yosi ni Daniela ni amadi Raquel makoi masi wari sanari Raquel amasung Daniela na liyatuna leiri adugi Yosi na makada hiptuna leiri masida ngarang thoki wari sing adubo Raquel na makoi ni da tamli
masida denela hari makata na heroni tabu nungari nuni warise masidagi Raquel hari aina habadi mahak nupi to ma masuma ki kala pusin grabani da aduna karibu khaluni denela na khoini ngagi manon padu leina hakti nariba asai de madu khatmada da isa se kan matawre asum hari ngai da yosin hari ekhoisu Raquel ka ma am leikri kaino kalmata tawdi kaino masida yosina ngarangi thodok adu kasu special oben natti haina masak taning lebani maramdi mahana Raquel asi yang pamje amadi asumna mahana to panupa mari Leinarkpa si mangmon yamna nongwai ta phawje asumna wari sanarma matung na denela si chatkri hauzik mathangi sinda yosi amasung Raquel asi Raquel ka da lagli makoi si punna lek pamena na balagli bani matang sita phone ama pirak lamni aduga chithi ama su pirak lamni masidigi khoina khamungam le madudi phone asi eres na pirak pani masidigi Raquel asi yamna saukre adugi yosi dharami nang haktang leramu ai kai no mata piruge asum haraga mana tholoke to uma tamste yosina max la ke harami adu Raquel na nate nang leramu lai param asum haraga mahangna hidalgo mention aduda chatkre aduga makoi gate aduda mahangna mi lak le khangna ba namlore hidalgo mention lumda chatkre aduga mahangna mi lak le khangna ba leireba patana adu namlore masidagi konjil amana hari kana unaga dabanu masida mahangna hari eristai no pot kari gumu khara handoka dabale masidagi makongi met adu lakle aduga gate adu bo hangdorale mahan pot adu pi to bo matamda met adu hari eris do manung nang mo ngai dun leiri masdagi mahak asi hidalgo mention aduda ahan boina sangsilai hauzik Raquel changbu matamda eris asi atopa nupi amaka video call da wari sanadon lerami asumna video call wari ngaktang sanaba sitagi ekone khamungam le madudi wari sanareba nupi asi maki atopa boyfriend ama lei adubo maki boyfriend leiba taraga su eris ka makoi ni asi aron mari leine amadi nupi duna so hari mahangi numit adasu ekoni kage matik nungai khraba masiri khangwangami madudi eris asi atopa nupi kaya amaga mari thammi hauzik nupi duna makha tari maki anobo piercing ama tawre aduga madu kadai dano khangnimra masida eris na hari hoi khangningi aduga aina khanmada haiba du nangna phone harakadabdi mande masida haining lebasi makoi ni asi atopa amuk unaraga karigum makar tawnabgi damakta plan tawre bani asumna wari chanar masi Raquel lakbadagi eris na thamlage haiduna thamkhre masidagi eris na hari nang khangdabadi mina porama pirak pase masi bhando pai pase masi amna phajade masidagi Raquel na phone do bo table la thamne adu hari nang na khale biskaino ai si sana bot kam khale biskaino eris na hagotun hari aina khalobana sum topom thokpra haiduna tawbani Raquel na ai phone do hoi screen du di kai adu erbasu hauzik adumak yari masida ai phone no boma thok ta thi masida eris na yang pong ne Raquel lofum thok padum lo Raquel na atoba nupi de yaba taraga shi ngon di yaro Raquel na atoba nupi de adumak yabra sumna eris na hoi makoi lo numak yai adu nang ka tamak yade nang siam na tonga le sikari nang sabi asum haram laga eris asi Raquel ga manakta tamna sangsile adu yamna nakna sangsile masidagi Raquel na hari kari no nangna dawre bado eris na ai keno matang hange masidagi Raquel asi chat ki tawi maduda eris na maki khor adu phai adu hari ai nangbu kiss taw yabra masidagi Raquel asi karim naba mino am nogle aduga chat ki tawrami asum mana lakaga thong adu hangdoke taw matam na magasi masade kari gumama khanjana duna chatpa ngamda duna leire asumna mahna ngakta khanjana ra matungda mani ngodor kon sensile aduga eris ta chongkatuna mana kiss tawrami masidagi eris na sukhang le madudi mahakasi yare masidagi asumna kiss tawna eris na Raquel bu purakle aduga table masak aduda thamne asumna ngakta kiss tawru matunga Raquel na eris pu intorai adubu eris na muka changchilaktuna kiss makhata na tawe asumna ngakta kiss tawru matungda eris na Raquel na yaraklan khanmadagi mahangna Raquel gi fruit adubu tangna lawthokle masidagi maki fruit adubu shu masana lawthokchari asumna makhata na makhoi ni si make out torumi masidagi tamna Raquel khongaus lawthokre aduga eris na hari nang tasina maki yarbra masida Raquel na hoya yare asumna haibadagi eris na protection am lawrure aduga higher protection adu hable aduga makoi ni si hauzik intimate ore sinasi yamna slow amadi yamna romantic oheli aduga masigi vibe asibu yamna fazana pili asumna yamna kuina intimate tawru matungda aikoi de yosi si ulagli yosi asi hauzik shu Raquel bu ngai dun leiri matang asida mama lage aduga hari dinner loidore samina khrasi Raquel de kadaino
Yosina Magado school da Kari Yosina Magado college the Kariguma North Karakarom Hadna Lobo Satkri Masidagi Sinasi Amuk Eres Amasong Regal Ule Makoi Niesi Hausi Hakin Navalo Matunda Yana Shina Konadan Hibli Aduga Makoi Niesi Pirol Amata Sutomdi Adubu Econing Hakim Matung Kangungam Le Madudi Eres Asi Asuna Konadan Hip Asidi Pamdi Mahagasidi Hakin Nabadamak Pamba Aduga Madulu Matunda Tolakadaba Toloxing Adudi Pamdaba Habadi Nupi Eduki Kerloba Amadi Romantic Oiba Maris Hagalakpa Asigu Masibudi Pamdaba Misakamani Mahana Kalibana Nupising Asibu Nuabatang of Topa Aduga Responsibility the Amapo Laudaba Adugum Nupamani it is Asi Asuna Mana Rekelbu Colambadaki Magadu Hogalagle Adu Kongrok Setinkri Masi Matunda Mahana video games another lakri Mashtagi Rekel Sukangli Madudi Asun Hakin Nabal Lorabin Manhausi Karimata Kalakri Asumna Edista video games another Tausada Matawasi Kanglakpadagi Rekel Asiana Sour Masidi Makasi Hogalagli Adung Maki Konrod of Setili Masidi Maki Filosing Adubu Yamna Hatwa to Setila Matunda Magasi Satkitauri Masidi Edis Nari Matanga Nang Hakin Nabamatunda Aikata de Lebdo Nang Kanglabanatra Mashtagi Rekelda Yamna Sauna Maki phone Atubu Daspin Tadramli Aduga Dickhead Haramaka Satkri Mashtagi Magasimako Yum the Lagli Asum Lapamatanda Yosimus Mamana Idol Lemle Mashtagi Magasi Yam no Itana Yosidari Yosi Karigumatang Mataquini like Paminers Nangasi Hallo I want the Sauragano Asum Haraga Magasi Maki Kada Sinkatri I quite the music Edisi Woodley Edisi Maki Game of the Sanam but the game Mana Parama joystick Adubo Nakana Tamkri Amasum Makoi Sopa Aduda Regularly Lictaram Masi Mana Tengare Nakalam Ramdana Rekina Laptop Patokre Adu Man Iramad Nobel Adubo Makata Nabatori Mashidagi Edis Adubo Tono over the Gimana Makoi Tono Adu Kumjinkre Matangishinda Rekilasi was the class the lady Adubo Makoi was an attack with the Tabak Motamagasi Fonda Denelaga Messestano Rekilla Marang talk about Todoxing Adubo Denela Tamami Mastigi Denelan had E Kulum Tivo Tapunda Junction Massa Yan Libani Adubo Toropadian Luni Mashdaman Haning Libasi it is Asika Mamisakmo Amadi Makaluna with the Pablo Patra Habito Taglibani Makoi was Anna Raquel Harry Masti Fondu Takre Adubo Mana Fondu Amuka Handobu Matamda Erisna Makilik Adubu Shiraga Photo Matarapasi Manui Mastig Matangishinda Magasi Hidalgo mention Adudamuka Lagli Mana Lagli Makilik Adubu Low Lagmani Adu wasum the Lagmatamda Eris Asi Maki Mamanaba Amani Mamari single Nana Makoi swimming pool Adoida Leram Masimana Uri Asum the Lagmatamda Makoi Sanam Liba game Adu Maxu Yao Nabakoshide Mastig Rekela Sisang Silagli Aduga Famore Kalva game Masi Makoi Maratagi Amana Lekalani Aduga Makoine Punsida Haribataba Si Tauri Hana Tabama Harakani Aduga Haribataba Dubo Tauram the missing Adudi you would attack the Shari Adu Torm Liba missing Adudi you would do Takatavani Mashida Apolodu Yawatomi Aduga Eriskim one sing Hari Nangani Yawiaro Artemis Nasu Mondi Yangley Aduga Yawiaro having seen the pity Mashida Erisna Yamba Maya Holiari Mahakadum Chahishurabani Hosik Masi Abadgi Artemis Karimata Hydre Hosik Erisulagli Rekels of family Makoya Si Puna Swimming pool Adugi Mapanda Paring Sana family Aduga Hydra game Si Howdy Mastagi Makoya Matang Amana Mukmahare Amana Mukamahare Asumna Toromasing Aduna Yuthagle Aduga Torum the missing Aduna Yuthakle Asumna Sumak Torum Badagi Erisna Hari I consider Kanagum Amata Spy Togri Masi Haraga Magna Yudu Takre Masina Hingabadi Makti Spy Tokre Masita Rekelsu Yudu Taglami Mashtagi Eriskin Kana Famanu Piamana Yamna Singnaban Maram Oiraga Mana Hari How's Ladiba Marak Sing Sida Aikana Amata Goidri Masi Harapomatamda Eris Asi Yudu Takre Aduga Rekelsu Tai Mashigan PC Singnabadu Hen Hensley Asumna Mokoyesi Gamadu Haxanam Mutumda Kanaguma Amana I consider Pulla Lady Hiram Laga Songtadun Mamana Karabusu Puladu Namdari Mistake Makoi Singasi Loinamak Puladu Songtari Aduga Iro Visanari Asumna Daring Matangasta Rekelasi Lepkatan Lerami Mistake Nakalamadi Kamaudana Edison Senselectuna Rekelbu Swimming pool Aduda Namdarami Asuna Songtarba Matunda
Eris amasung Raquel asi hauzik simipun adudagi mapana thorli. Aduga Eris na hari aina Chlorine aisa hainade habada asengmani. Aduna ai kuina laiba ngamde. Masidagi Raquel na hari aina mafam asida lakli basa iroiba nate. Ai lik adubu lawba lakpani. Masidagi Eris na madu mathaklomda lay law lawrusi. Haraga makhoni si hauzik Eris ki kada kakalay. Asumna lakpa matamda Raquel na Eris ki angang orgi photo sing yenglami. Aduga hari masi nang nangang orgi matamgira. Eris na hari nga hapetang leramo ay kanuma purake. Masri mana chatkari. Aduga asuna chatkari matang asida Raquel na maki thongnao adubu Eris ki thongnao dagi urami. Masigi mana famna leiringi matang asida Eris na fiyama purale. Aduga hari se masi sechillo. Matang asida Raquel na Eris nangai wano shibra. Asuna hanglingai da Eris na hari bawa hang adubu kumlamdi. Aduga mahana Raquel da maki lik adubu tamna shirami. Aduga tamna kiss tawge tawrami. Masidagi Eris na magi kudumbi amasung kudiyai. Hari ba kucha ani esibu Raquel ki sinda tinjilami. Masidagi mahana ngayaktang lerami. Asuna tinjilamadagi mahana satawle. Aduga hari ay shoikre. Masida Raquel na kud adubu amuka payona. Magi sinda masana hapsinjari. Masidagi mana ngayaktang tilamba matungda Eris asi khang ngamdabadagi magi kud adubu satoktana Raquel bu kiss tawkre. Masidagi makoi ni si hiptakre. Aduga sinasi yang romantic amadi intimate oiba sinabadu oirakle. Hojik mathangi sinda aikoina uriba asi makoi family asi breakfast sanaba sem sari. Mapa bungsu leiri Artemis su leiri. Claudiana makoi breakfast adubu sem sari. Nakal amromdana Eris amadi Raquel makoi ni si punna Eris ki phamungda hipminaduna leiri. Makoi ni si mapi amata thongdi. Asumna himminaramadagi Eris asi tum hogalakle. Masidagi mangna yamna tapna Raquel na kini hadana pakatana makol karimita thokhandana mak asi yamna tapna tholakle. Aduga lotuna laikre. Mana kumtharakpa matamda Artemis na Claudia da hari Eris ki plate adu puthokro. Mak kona breakfast chargani. Masida Eris na hari karino nangna toribado. Maduda Artemis na nangbu escape tawbada ina mateng panglibani. Masi harba matungda Eris asi lotuna muk laikre. Hauzik Raquel asi Yosina phone torpon maram oiraga tumba horakle. Mana tumba horakpa matamda Eris asi leiramdre. Asumna leiringi matang asida Claudia asi changlakle. Masidagi Claudia na hari Eris asi thokre. Maduda Raquel na ma karam kan hanjilakaduribano. Mahak thenglakani. Masida Raquel na adu hayo haidana nangonda harakpra. Maduda Claudia na nang tasingna maki ay pakumpiyo haibra. Masida magna haningliba asi adumaina harakpani amadi makogi lamsat adu haidrabsu khangu adumak hairibani. Masida abadagi Raquel asi yamna saukre. Amadi mahak asi maki firol sing adubu yamna thuna sechinduna yum adugi mapan tholakre. Masibu mathaktagi Eris na lona wakal yamna nungaitana yengruna leiribani. Hauzik mathangi sinda koina uriba asi Raquel asi wakal yamna nungaidre. Amadi mahak asi Yosiga punna TV yengruna leiminari. Adubu Raquel di TV yengmagi mahutta wakal khanduna leiri. Yosi di kana film adubu yengli. Hauzik ngayaki matungda makoi nesi makoi famungda himnari. Amasung Yosi amadi Raquel wa matang ngamdi adubu message thanari. Yosi na hari nangna kariguma Eris ki matangda wari sana saiba targadi sanasi. Maduda Raquel na hoi aisha tasingna maki apangbi haibadu oire. Aduga aina nungaitraba matam asida nang naibu themhibgi namakta thank you amadi love you. Masi ubada Yosi asi yamna wakal nungairami. Amadi love you too haina mahangna reply tawge torami. Adubu ikraba message adubu kakhalaga mahangna hairei. Makadagi inglakpadadi nangi room asi yamna nali. Masi ubadagi Raquel na mathaktagi mon adu Yosida langtharei. Matang asitigi aikoina khangma ngamlibadi Yosi di Raquel asibu pamana ngaurabani. Adubu phongdopa ngamdana leiribani. Amasung Raquel gi wakhandadi Yosi asi mamanaba amadagi hena uba ngamlamde. Masini hauzik mathangi sinda aikoina uribasi Yosi amadi Raquel asi party amada lakli. Apollo amadi Daniela makoini asi yamna nungsinana amadi yamna pamjana kiss tawre. Asumna sumak kiss tawrambadagi Daniela na Apollo ki khut adubu paire. Aduga maki ningda pahelami. Masidagi Apollo na tapna maki masadubu simna thungna pairakpadagi Daniela na maki khut adubu paire. Aduga maki phagan anigi karakta khut adubu hapsil. Asumna ngayaktang leiringi matang asida nupi ama lakli. Aduga nupi isna Dani haina kaure. Masidagi Daniela na onthokta nupi aduga kiss tawkre.
Masi ubada Apollo si enada bakara di phawi adu kalimata hairamdi asumna ngai haktan kiss tawraba matungda Daniela na hari phare dudi kona thenarisi asumna hairam laga nupi du satmin nakhre hojik movie asida ekoina isai saruk ama uri hariba sei asida mayam asi punna dance tawminari masigi main dancer di Yosi amadi Raquel oi asumna sumak dance tawramadagi balcony mathakta Erisna nupi amabo yamna pamjana kiss tawbasi Raquel urami Masi ubadagi mahak asi yamna thawai nungai taba haibadu oi asumna thawai nungai mandabadagi mahak asi dance tawramadubu leptana chatkre masibu Yosina yamna nungai tana yengna lehori hojik mathani sinda Yosi Daniela amadi Raquel makoyo masi makoi college ki swimming pool adu da horana sanglangli masita Daniela na yamna harauno lauri party adu yamna nungai taba taragasu Yosina koi bukan bire nangna hero oireng ngasigi nungdang ngasigi asumna hairaga yamna harauna senduna swimming pool adu gi mayik sing adu bu thangali matang asida Raquel asi swimming pool adugi mapanda bikini setuna famna leiri masida Yosina maki faiganda hipthaduna leiri amadi makoi nesi wari sanari Raquel na hari nasigi numidang ase asuna losin kini haibase ai thajarudabani masida Yosina nangna thajade haribodo akoi ni ase fi thongoi daba kitang ngai basira hairami Raquel na makha tarai afam masida akoi ni dang leibase yamna nungai masida Yosina nangna kaiguma pamba taragadi mathangnasu adumak law nang aina lista hapke nangna khangadabadi nupi mayam ama sida lakpa pami adubu aigi main focus di nangona ne pire base masida Raquel hari nang ase kagi matik phaba nupa no habase kariguma school pumna khangba taragadi school sida leiriba tangkhai madi nangona loinamak laglagani haibadi school da leiriba nupi anamanadi nangi manakta oitan tanaraglagani masida Yosina hari makoina khangdaba taragasu nangna khanglibase masina aigi di apen mani masi tabadagi Raquel na Yosi gi kokta kharaga naksina wa hairaglami nang kaidawrabage kesu tawdabra masida Yosina kesu tawdi hariba matang asida Daniela na swimming pool aduda bubble thoknabani haiduna chlorine kaya ama hidokrabani haribasi tamna sandokba horaglabani asuna leiringai matang asida Raquel na sumang naksilakpadagi Yosi asi masada kariguma khara phaurai amadi mahagasi election lakpa horaglami masina maram oiraga mahagasi swimming pool aduda masana onthajarami aduga tasinkrami masidagi khonjel yamna pikna ekoina taba phangi Raquel na hairagli Yosi nang spek ado manang tahogani ko asuna hairamdagi nasai chlorine sing adu yamna thuna sandorakre masidagi Raquel na kana lawri Yosi apamadi thoraglu masidagi Yosi chu thoraknaba yamna thuna honari asuna chlorine aduna lakpadu mahak yawrakringaidagi mahak thorakpa nanghauri masida makoi asi nongna selakre hojik mathani sinda Eris asi mahak ngasai yamna nungsinana kiss tawrama nupi aduga punna car tongna lagli asuna lakpadagi Eris ko gi yum adu yawri masidagi Eris asi kumdari aduga makoi driver da hairi chalo maki mayumda thilam masida nupi aduna ai mathakta karake ai kaningi masida Eris na I am sorry asumna haram lag Eris chatkre masidagi nupi asi yamna nungaitana lehauri amadi car adu thauduna chatkre hojik Eris asi maki car da changlagle aduga mahakna Raquel gi wifi adubu hack tawre asumna hack tawba matamda password adu asshole haina thangamle masina haninglibadi Raquel na khangi madudi mana wifi asi soidan hack tawrakani asumna mana khanglakani habisi khangmane maram oiraga mahakna Eris ta sawbadu phongdoglibani masi ubadagi Eris asi wakal yamna nungaitri masidagi mahakasi surup thaktuna leiri asumna leiringaida makol ama tai Raquel asi yu yamna ngawduna lagli aduga mahagasi makogi yumna changma ngamduna lambi mayada leiri masida car ama lagli aduga car du tonglaba mising aduna harai tongkhalo law nangna chading mafam da khoi thingi asumna Raquel da langnaba si mahana khangni masidagi mahana tholaba matamda car adu chatkhramni adubu Raquel asi lambi adugi mataida phamduna ngathaduna leiram si mahana ure masidagi mahana changsilagli matang asida Raquel harai nangni sida kaidawriba satkro chalo aigi nakta lakano masidagi Eris na Raquel adubu pamkalli masida Raquel harai ai nangbu kaukthokpa mathau tai ai kaudi kauningde adubu kaudabadi yadre asumna dumak haiduna sonur lag asumna Eris na Raquel bu thangna punur lag aduga maki famungda mak pokhalai matang asida movie asigi first part asi loijari second part adu hayeng soidna thagacharaki madu yengbinabagi dumakta mayamna subscribe tawbiramu